Image Paodam Miang Tabiri Bakwai Punamapu Han Maktada Ketrimi Monindro Nataram no Oksari Ngasigi Marui Bapau Jam Subna Ahum Suba Pandit Din Dayal Upadhyagi Mapok Numit Thoronga Mari Lainana Atoba Singi Mapamda Laisu Katun Ikai Kumnakre Single Use Plastic Sijanaba Toklasi Tinglasi Haibagi Miami Kongchat Chatkre Loinana Kuntaret Suba National Bodybuilding Federation Cup 2019 da saru yaruba sing taram okre. Haujik ngasigi mapungoiba pau amuk lobirasi. Chief Minister N Birena haikre Zati amagi thawai thakraba athoba athobi singbu tungi mirol da ningsing hanba tangai fade. Mitei cheng tanglibasi pothok marangkai na pothok tabadagi tanglibani masi kohannaba lengang na thoksil ama pothok lagani. Wapamasi ngasi Khwairambal Ima Kaithelda BJP Manipur Pradesh na sinduna Pandit Din Dayal Upadhyagi Cham Subna Ahum Suba Mapok Nimit ka loinana Lu Nanba Sit Chengmagi Thorumda Maharaj Baigachandragi Mitamda Laisu Katun Ikai Kumna Utpagi Thorumda Chief Minister na Phongdokhibani Chief Minister Makha Tarduna Aikhogi Paipu Singna Aikhogi Jati Asibu Kanjanaba Thawai Thadok Khiba Singbu Tungi Mirol da Ningsinghanba Tangai Phade Puwarigi wari singbu ningsinghanba mathok tai Manipur da ikang thokpa mafam singda lupa koti taruk kai thoktuna maru marang hunnaba thorang tawre lengaga sina praja miyam ga punna chapminaduna saukhat thorang gi thabak sing packet pana award kaya phungbangam libani college gi oza singna taret chuba pe gi matang de strike tawri basi athu matamda wari sanaduna lochinaba honaragani haiki thormadu da BJP gi Karkat Singh amadi Mahut IMC amadi Kedo gi Thomi Singh su saruyaki Amaramda Chief Minister na phongdokhibda Manipur pumbada ganja pambi paktakna na yantat khare masi medicinal plant oibana thana bhonari kanagumbana ganja green house ningthina thaduna medicinal plant oina sinari Manipur da su hawdokna bhonari ganja pambi medicinal plant oina tharak pada miyam da sohloi wafamasi ngasi Chief Minister gi Secretariat Darbar Hall da chingilu singmasing amadi miyam gi numit ka mari lenana paumi singa unabada Chief Minister na phongdokhibani Chief Minister makha tana Silong da leiba Rajbari da leiriba yum state budget tagi semin sajingadabani adubu mafam aduda lam khopchin bagi chayet na leiri haukiba tha ahum mari gi manungda Meghalaya gi Chief Minister na telephone da Manipur Rajbari Silongi Lamgi Chayet Naba Sigi Revenue Department ki Ari Bache Tidok Naba Mi Tharak Naba Harak Palaire GDA gi official team Ama Tharagani October Manungda Che Chang Thabak Loisinab Honaragani NSCN IM ga Center gi Wari Sanabada Yoksuloba Yade Adubu Manipur gi Ngamkhai Paring Wari Asina Kaiba Yaroi Haiba Wapam Hanadagi Kendra Sarkar da Khangan Balaikre Green Mission Housing Mai Pana Chathare School College NGO Singna Mafam da U Pambi Leptana Thari Ukrul da Laiba Kul Chani Sumna Taretna Lam Ekar Mangadagi Tara Fauba U Thanaba Wari Sanare Makwena Lam Singasi Sarkana Loksin Gadra Haibagi Mi Paibalai Forest Department ka MOU Inana Bagi Thorang Laire Senapati da Poppy Pambi Thariba Sing Khangdok Naba Naga People's Organization Hairami Pambi Singh Jantat Pada Chief Minister Yaubinaba Barton Tauramalai Poppy Thariba Singh Rehabilitation Pinaba Taurang Laire Ngasigi Miam Numita Green Manipur Mission gi Official Ambassador Hapkrabi Valentina Su Chief Minister ga Paminaduna Miam go Unabada Saruyaki Miam Numita Mioy Singh Amaramda U Pambi Singh Pusinaki Bharatiya Janata Party ki Luchingba Ama Oiramba Amadi Jana Sangha ki President su Oiramba Lekhidraba Luchingba Pandit Din Dayal Upadhyagi Chama Subna Ahum Suba Mapok Kumon BJP Thawal District na Sinduna District Party Office ta Pangthok Krai
थौरम मरी लेना डिस्ट्रिक्ट प्रेसिडेंट एल देवेन लुचिंगदुना पार्टी की थौमी सिंगना पंडित दीनदयाल उपाध्याय की फोटो लेकटुना इकाई खुमनकी अमदी खोंजोम खेब चिंगद लेबा पौना ब्रजवासी की मिटम सेंगदोकपगा लोनना लेसु कटुना इकाई खुमनब उतकी अमरमदा यारिपोक बामो लेकाइद लेबा रीजनल इंस्टीट्यूट ऑफ हैंडिकैप पर्सन RIHP यारिपोक न सुसिंदुना थौरमसी इंस्टीट्यूट असिदा ngasi pangthokre tarmaduda persons with disabilities manipur gi state commissioner dr RK kumarjit singhana athobi mithung RIHP yaripo ki president dr maibum rajendra na thormapu aduga district social welfare officer thobal AK kamesona akhanaba mithung len oina sarugya ngasi Jiribam Bharatiya Janata Party Mandal ki President in charge is Samor Singna Luchingduna Lekhidraba Luchingba Pandit Dindayal Upadhyay ki chama sumna ahum suba mapok kumon thorumga mari leinana Jiribam ki Babu Parada leiba Manipur ki Lamyan ba Jananeta Hizam Irawat ki mitamda Jiribam municipality member Singh Amadi BJP ki worker Singna Maira Katuna Amadi Leisu Katuna Jananeta Irawat ki mitamda ikai kunaba Utuna Miyamna Kurumki MPP Yauna Dol Nipan Apunba Manipur People's Democratic Alliance Nangasi Bharat Sarkar Amadi NSN IM Marakta Sign Tanukiba Framework Agreement Kangandaba Motor Vehicle Anoba Ek Janingdaba Citizenship Amendment Bill Amadi RNC Bill Janingdaba Pundoktuna MPP Office Mamangda Wakat Mipam Pamduna Protest Taukre Wakat Mifam the Sarugya Keba Democratic Alliance ki Chairman O Jugindro Hai Kebada Bharat Sarkar Amadi NSN IMG Framework Agreement ki matangda Home Minister Amit Shah na watuk asi October tha phawi mungda loisilagani haina phongdok keba leikre Framework Agreement kari yauri bage Manipur integrity da kari sokpa yaw bage haibasi ngasi phawba khanganda basina miyamda chamamnaba oire Nagaland Penabagidamak Article 371 Clause A extend Togduna Manipur Amadi Mizoram no Chingbada Naga Sing autonomy Piba Cultural Oiba Kaya Lehelakadra Haibagi Mipaiba Leire Framework Agreement na Manipur integrity da Akaiba Legadra Leiroidra Haibagi State Sarkagi Makedi Karimata Fongdopale 3 Congress Sarkagi Matamdosu Wafamamata Fongdopale Kide Congress Amadi BJP Ani Asi Senjak Amagi Mamai Aniga Chap Manai Motor Vehicle Act 2019 Prajada Awab Ohele License Paidabagi Fine Lupa Chamga Wermadu Lupa Lisinga Wahenduna Sel Pajadaba Musing Wahale Anoba Ek Taram Oi Prajamiam the Wagadabadi Toning the Haiki Kakching Municipal Council KMC na Sinduna Swasta Hi Seva Makada Single Use Plastic Sinaba Toklasi Tinglasi Hyber Rally Amaga Loinana Mass Campaign Ama Ngasi Kakching the Chatkre Kakching Municipal Council gi Dagi Rally Adu Chatpahoki Kakching Municipal Council Chairperson Norem Sanjit Kumar Vice Chairperson KSS Jaljit Amasung Councillor Singh School Singhi Mahiroi Singh Amasung De Nalmgi Self Help Group Singhi Member Singna Sarugyaki Rally Adu Kakching DC Road Pauna Laklaga Kakching Katil Amuk Pauduna Chatlaga Yumimacha High School da Lamtungpam Oiki Tharongi Matang da Kakching Municipal Council gi Executive Engineer Naurem Ramachandrana Phongdorapada Ministry of Housing and Urban Affairs ki guideline matung ina ngasigi rally assist Pani Kakching Municipal Council na Solid Waste Management ki amot akai loba lakpa matam dasu isa isagi yumda plastic ki hapnaba patra ama amasung achotpa amot akai na patra amada tongan haplaga pibiu Kakching asi lunan ba town ama uhenna bada punamak saru yaminarsi haina phongdoki Rally adu chatringagi mangoinana rally adu da saruk yaba lakhiba singna ai isamak luban nan bagidamak matam chuppada mitna singna legani amasung adugidamak matam kaitokani sahi khudingi pung chama haibadi chayol amada pung ani lu nan bagi thabak sudana legani haina wasak pagaloinana matam chuppada ai isana amor pohondok pagi chaitok pagi thabak amata tauroi aduga atoppada su tawhaloi Ihan Hanbada Isa Maktagi, Agi Imung Manungdagi, Agi Kairo Lekaidagi, Agi Kungangdagi, Amasung Agi Tabak Sopam Dagi, Hogdokani, Malemgi, Dunanan Uriba, Lepak Singasigi, Maramdi,
मफम अदुगी मियोई खुदिंगमक अमोटपा हुंदोकपगी थबक अमत तौदे अमसुंग तौसु तौहंदे हाइबन चिंगबा लू हेनबगी वासकसिंगसु लौमिनखे रैली अमग लोइनना चटखिबा मास कैंपेन अदुना प्लास्टिक की अमोट अकाई मफम चाना थमसी अखोई कक्सिंग बु प्लास्टिक की अमोट अकाई लेटबा टाउन ओहेलसी अपाबा प्लास्टिक की खाउ सिनरगुमसी प्लास्टिक मई थाब तोकलसी प्लास्टिक ना अखोई अकोइबगी फिबम सोहलगुमसी प्लास्टिक का अतई अमोट अकाइगा खाइदोकलसी तुरेल अमदी इरम नलादा प्लास्टिक थादरगुमसी हाइबा खोलाउसिंगसु लाउखी अखोई कैरोई लेकाई अमदी शहर सिगी मियोई खुदिंगमकना अखोई शहर असिबु लूना थमनबगी दमकता अखोई इसा इसा की दायित्व लई मरुमपांग ख्वाई खिबिंगना लूनानबा अमदी लूनानबा शहर लूनानबा कक्सिंग अमा ओइलसी हाइबा वाफम मसी कक्सिंग म्युनिसिपल काउंसिल की माइकैदगी प्रजा मियांगी मफमदा खै रैली असिना पाउजेल पिजरी था सिगी हौखिबा तरामथोइदगी हौदोखिबा मथंग था अक्टोबर तांग अमा फाउबा चथगदबा स्वास्थ्य ही सेवा की सरुक अमा ओइना कक्सिंग म्युनिसिपल काउंसिल की मनुंग चनबा वार्ड नंबर 5 की वार्ड डेवलपमेंट कमिटी न सिंदना प्लास्टिक वेस्ट श्रामदान हाइबा टीम द अवेयरनेस कम मास प्लास्टिक वेस्ट कलेक्शन कैंपेन अमा वार्ड नंबर 5 की काउंसिलर कानन बलाना हुदोक्तुना वार्ड असिगी मफम सिंथुना चतुना मियाम द खंगनख्रे ngasi district health society tenopal na sindna more hospital da ayushman bharat devas ka mari lena free health camp ama pangthok kre health camp adu da awareness screening of non communicable diseases leprosy tb abpmjay free sugar test hypertension na chingba sing lemna test tawki camp adu da medicine dental ncd department ki doctor kayana anaba sing layeng ki camp adu da anaba mioi kaya da lemna लाइंग बगल लोइनना लेमने हिदाक लांगथक कयासु पीखी ngarang nungtil pung tarani minute jangkhairom tarakpa aduaida kudeng thabida leiba 12 Assam Rifles ki permanent motor vehicle checkpost ta akak naba pau ma phangbadagi 12 Assam Rifles amadi moregi commando gi OC hem channel luchingba apun team amana Imphal more lambi da more romdagi tholakpa gari sing check tawbada Burma gi Kenbo bike amadi red and talk scooty check tawbada WY tablet packet chaniya khairom yorumbadagi phagat le hairi phagat laba WY packet sing aduda WY page lising yang khai yorum ki WY adu international market lupa koti ama lag yang khairom gi oigani hairi WY tablet sing adubu purakpa Mr. Pios Jamkhomang Mangchong sei taramapan apopa John Janglet Mangchong Jongnun Nom village Mr. Helkogin Mate sei kulumdoi apopa Onkolun Mate ke Molsang village amadi Haukolet Tauthang sei kontrataru apopa Helkem Tauthang के मौलसांग विलेज ने फागल अब पोलम सिंह अमदी मियोई सिंह मोरे पुलिस स्टेशन दा कुसन नखरे हाइरी सेंडर एनवायरो अमदी रेबन कॉलेज चोरचानपुर अनि न सिंधुना कॉलेज असिदा नोमगी ओइबा अवेयरनेस वर्कशॉप ऑन प्लास्टिक पोल्यूशन problems and a solution hayeng pangthok lagani loinana workshop asida ES organic bag su manipur da han boina launch tawragani haina ngasi manipur press club ta pangthok pa pawising unabada Dr. KH Tianmin Han Wi-Fi assistant professor Rayburn College na phungdokre pawising unabada Sander Envirogi co-founder and director Vivek Kumar Hai Hauzik Malay Masida plastic na akoibagi khal kayam na kahila iba sidagi kannabagi pandam da company asina plastic bag singasigi mahut sinnaba haiduna SE organic bag asi research toro matung da puthokpani loinana haiba bag asi nimit chama marfuni da leipak leihau da pathapam thaba ngambata natana akoibada sohandaba amadi masina leipak ki leihau su phagathan bangami haina mahna phongdoki Mana hai riba bag asi Manipur da launch togodoriba asina North East State ki manung da suba oigani ahan bada Meghalaya da puthokre amadi Sikkim da ani suba oina puthokre makatana Assam Nagaland amadi Mizoram da launch taunaba honaragani haina su phongdokki
Republican Party of India A gi Manipur State Committee semkhre loinana party asigi office Union Minister of State Social Justice and Empowerment loinana National President oiriba Ramdas Athawale na ngasi kaisampat hangdokre ngasi gi thormadu party asigi mioi kayana saruyakhi United People's Administrative Council Upako Manipur sahi asigi September thabu lamyan ba irabo ningsing tha haina tuan ba mafam singda upambi kaya thabagi thorom pangthoktuna lakle ngasi su thorom asigi saruk ama oina lamaidong maning makha lekai Women's Development Organization ga kosamnaduna lamaidong dagi maramba maril taba kilometer ani makhai sangba lambi asigi nak yeta u chara chamnga thakre Tharomasi Go Green gi brand ambassador oiriba Valentina Elangum amadi Loop asigi Secretary General Y Basantana Hodoki ngasi thariba u charasing asibu pibirakpa range officer kaksing amadi lanai oina u charasing pothoktuna thaba yaubiriba punamakpu Loop ki makedagi tawimal khangba ulakle 56 Thanglon Assembly Constituency gi MLA Bungjagin Baltina Hai Ayhak Center the Paliba leaders sing the Mapung Pana Taza Bogalona, Makwina Pirakpa direction in Gani, Wapamasi ngasi Manipur Press Club the Paumisinga Unaba Amada, MLA Bungjagin Baltena Fundo Kibani. Manahai, MLA Karana Manipur the Paliba Lengaki Minister Singi Pamkara, Hongdo Hongjin Toroba Yai. Haibadagi Wapamasi, Achumbara, Chumdabra, Habdu Chigat Lubada, Lusing Basing, Hongdo Hongin Tobagi Wapam Late. State Asigi Chief Minister N. Birenbu, Central Leaders Sing the Party Luchingba Oina Kalle Maramasina BJP ki Central Leader Singi Wisdom da Full Confidence Lay Amadi Party Leader Singi Pirep ki Makada Puksel Singna Party Tomi Am Oina Tabak Togani Lengang na hospital amada lepham thopa masak sing leitaba hospital singda akan mami yang changbiu amadi makoibu thingjenbiu haina angang unabada lekhidrabagi mapuroiba Ranjit Pau Gangmai na ngasi Manipur Press Club ta pangthopa paumi singa unabada phungdokre mahan hai haukiba September gi taret Remedy Hospital da mahaki loinabi angang unanabagi damak emit tauki loinana anabagi complaint torbasu Haksina Yangsin Bidana Lairaba Matung September gi Taramathoida ultrasound lorubada angang ama punung da leitre amadi hingli haina phongdoraki loinana numitu da operation tawdana angang unaki loinana hingliba angang adugi ipibam phattabada hospital asida ventilation leite atopada puro haibadagi puduna layangki maragasida mamagi pibam luna leire hairakpadagi atopa hospital puna haibada matam thinta handuna thambana maram mariga mamagi punsi loban bani haina mana phongdorakli asigumba doctor na section dabana mioi kayagi punsi lomhali doctor singna thawai hakchang yauna thabak tobiu ngasi aingonda thokliba asi kanagumba amada thoktanaba sarkarna doctor singi mathakta kumna yengchenbiu hainasu mahangna makhata na phongdokhi ngasi dagi numit taramangani gi phawbagi manungda sarkarna positive oiba thabak pakhat laktrabadi miyang baloinana khongjang sing sangsilagani haina newly appointed PWD's Employees Association gi president Y Chandrasekhar ngasi Manipur Press Club ta pangthokpa pamusinga unabada phongdokre mahana hai PWD gi grade 3 4 gi thabak khallaba miyoi chahum yankhai mathoi gi posting piraba matung anoba sarkar laklaba tungda hairiba thabak lobagi process asida thijingani haiduna SIT semlaba matung employee singbu kept in abeyance da thijin baloi fawba thamki Housing SIT report amadi RTI mating dagi thabak lawkibasi asoiba amata leite haiba khangle amadi High Court of Manipur nasu joint tahollu haina order tawkibasu leire maram asina Paliba Sarkar asina atuba matamda employees singda thamliba atingbasi lokthok piduna thabak tahonbiu haina mahangna phongdokhi Prime Minister Narendra Modi na Pacific Island nations singda US dollar billion cham yankhei pigani haina lokthokre Senpamasi solar renewable energy amadi climate change gamari leinaba thabak thorum sing packet na bani hairi Pacific Island nations singi luchingba singa Prime Minister Modi ga New York to unakhibani Meeting Yaukibale Paksing Adudi Fiji Republic of Kiribati Republic of Marshall Island Federated States of Micronesia Republic of
Nauru, Republic of Palau, Independent State of Papua New Guinea, Independent State of Samoa, Solomon Islands, Kingdom of Tonga, Tuvalu amasung Republic of Vanuatu. Prime Minister Modi na haikibda India amasung Pacific Island Development State singna sakwat thorang thabak sing saruk yaminagani region aduda leiba lepak singna International Solar Alliance ta Europada apenba poi haikibaga loinana atei lepak sing sung yakshil lagnaba invite tauki. Pakistan occupied Kashmir pokta magnitude manga daspik nipan yongna yuar habagi thogdokta yamdrabada mioi kontramari sere kaya amana sohan krei ngarang numidawaram pung marinom tabda thokiba yuar haba adugi epicenter na Mirpur city dagi kilometer tara lapa mafamdani aduga Punjab ki Jhelum Turel gi awang thangbadagi na kilometer kunlo lapa mafam da oiki. Pakistan occupied Kashmir Disaster Management Authority gi Secretary Said Muhyiddin na haikibda yuwa habadu na khwaidagi sathina solibam lamdi Mirpur city ni atai mafam singdi Jatan Nanda amasung Afzalpur dasu yuar habana sonki Pakistan ki sar Lahore Sialkot Sangora Mansehri Chitrat Malakan Swat Sahiwal dasu nikhi mi pairaba miyam na mayumdagi street tamna chenthong nakhi National Disaster Management Authority NDMA Chairman Lieutenant General Mohammed Afzal na haikibda tent sani blanket sanipan kitchen seat sani medical kits chama puba gari mayam ama soloba miyam mating pinaba chatkre hairi yum chamri yankai yuha hakhiba du mangta kre hairi sanabagi pau District Sports Association Kaksingna Sindura Association asigi playground da chathariba 17 KSS Kishore Kumar Memorial First Division Football League 2019 ngasigi sanakiba match ta SWC Waikongna Juvenile Association Kaksingbu Panjal Mari Anida Thoi Krei SWC ki Panjal Singadu Tej Kumar na match ki minute kunma thoi Suraj na minute nipu mari amadi marifu Bhume na match loirak pagi minute marifu ga half a minute ahum chatpada sanki JA ki Panjal ani aduna H Oliver na minute kunthra taruk M Arnold na minute humputareta sanki bani Association asimang na sinduna hojik chathariba 3rd Division Football League ki ngasi ayuk sana kiba match ani gi ahan background na LMLCC Lamaidong amadi FC Kaksing Kuno Panjal amamam chanaduna draw oikrei LMLCC gi Panjal adu Y Pakajauna match ki minute mapan chatpasan ki bani FC Kaksing Kuno gi Panjal adu H Risikant na minute taramanga chatpasan ki ngasi ani suba ground na SDO Palena KYWAC Wabgaibu Panjal Taret Ahumda Maithia Pikre SDO Palelgi Panjal Singadu Sandip na match Hobagi minute ani chatpada Arnold na minute mapan nipumanga amadi nipunipan Suresh na minute taramatoi Asutos na minute yankai taret aduga Gautam na minute yankai mapan chatpada sanki KYWAC gi Panjal Singaduna Vidya Sagar na match ki minute kunitoi Melaina minute yang kaini toy amadi social na minute humpunipan chatpada chankibani Thasagi kunitoi da Chhattisgarh gi Puri da Chhattisgarh Amateur Bodybuilding Association na senduna pangthokiba 27 National Bodybuilding Federation Cup 2019 da Manipur na gold yauna medal manga lorpak ngamkrei medal lorak khraba sing adudi medium group ta KBB Gym Teragi S Priyanka na gold ama Tall group ta Lamyanba Gym Yaripoki KH Somanandana goal ama Lifetime Gym Sangai Progi M Ronald na medium group ta silver ama aduga KBB Gym gi Priyanka na most muscular gi title funky loinana man physique open dasu umso taduna bronze medal amasu lobungam laki Federation Cup Championship aduda Manipur team gi oina RK Harsyam na team manager aduga TH Rajiv na team coach oina sarug yaki Manipur team ngarang Imphal da yor kibagalona airport ta amadi lekai da miyam na uktuna harau nungai basu phungdokre Haujik aroibada maroiba pau amukhan pizari Chama sumna ahum suba Pandit Dindayal Upadhyay gi mapok numit thormga mari lenana _ 8 singi mafamda leisu katuna ikai khumna kre Manipur Team ngarang Imphal da yor kibagalona airport ta amadi lekai da miyam na uktuna harau nungai basu phungdokre Haujik aroibada maroiba pau amukhan pizari Chama sumna ahum suba Pandit Dindayal Upadhyay gi mapok numit thormga mari lenana _ 8 singi mafamda leisu katuna ikai khumna kre
सिंगल यूज प्लास्टिक सिनब टोकलसी थिंगलसी हाइबगी मियामी खोंगचत चतख्रे लोइनना 29 सुबा नेशनल बॉडी बिल्डिंग फेडरेशन कप 2019 सरुक यारुबसिंग तराम ओख्रे ngasigidamakta di imes paudam miyang tabir singbu amuk kana kurumjari